Tongan-tonganba Maikei Kayadagi Lakpa Saphu media bu Machin Menaba Hotnariba Asi Puna Thengnaminasi haina Editors Guild Manipur ki President Khogendra Khomdram na phongdorakli wafam ase ngasi achangba khunai ama sembada media gi thodang haiba hiramda Ethno Heritage Council Herikon senduna pangthokpa nongmagi oiba media conclave with Herikon gi thoramda mahakna phongdokhibani konung mamangda leiba Manipur Dance College ta pangthokpa conclave aduda Khogendra Khomdram hai Herikon na safong lakpadagi ngasi fawba media ka afaba mari thamduna adumak lakli Herikon na lamdam asigi nat amasung chanabi yokatnaba thabak kya tawbagi mathakta state asigi oiba thabak thoram kya dasu saruk yaba haibasi thaganingai ni lamdam asida leiriba civil society organizations signasu achoba thongtang logduna mangzil thaba lamdam ama oinaba hotnaminasi kumja lising ani kolumdoi gi me ahumdagi thorakhiba lan asida cookies singna national media da lan sandokli lan asigi matangda tampakta leiba media house singna marik chumba wafam phongdok labasu national media singna thawaide Churachandpur amadi Kangpokpi romdagi cookie furukki miri singna tamlakpa wafamda lumna lawi malemgi miyamda maitei furuput lan uhanabu hotnariba national media singi mathakta case tawduna achum aran thidoknaba hotnari Maikei Kayadagi Lakpa Saphu media bu Machin Menaba Hotnariba Asi Puna Thengnaminasi haina Khogendra Khomdram na makhatana phongdokhi media outlets is the start of the phongdorakli journalism cover की मामाई पेज का नत्रगा इलेक्ट्रॉनिक मीडिया से इनाई ताबो बनबा याते गाजे मसी कोई सारे जे ता पापा कुछ ऐसे हम तो ने अभी एडिटेड तो तब मयाम अदु फो पर हाल तक पुलिस का को खटबा अमु थिंजन तो मयाम अमु सो तो याव ने मधु याव का ता कोई दि नोय आंदु अदि इजियम के दो लेनी ना हाय का ने अदु अखोई sana kamu tu di mulai di leba di apa itu le satu sana tu le apa ni kita cakap dulu suya tu cakap dulu suya tu le lai apa itu cara macam ni cara siapa macam saya masih tinggal beberapa betul siapa macam tu tahu di mana Maikei lagi tu apa patah saya tu kami apa itu pernah jadi Thoromaduda Saruk Yakhiba All Manipur Working Journalists Union ki President Bizoi Kakching Tabam na hai National Media Singna Hojik Thoklipa Irang asigi matangda aranba paw haptuna lan uhanba amadi lamdam asigi pawmi singbu maitai pawmi haina sandokpa kya so yaudaba nate asigumba singnaba kya ase ngasi fawwa thengnaraga lakle kumja lising ani kolumdoi gi me ahumdagi horpa lan asigi matungda Editors Guild of India gi team ama Manipur da laktuna marik chumba report ama lokhe Maduda amju amasung EGM su angamba mateng pangduna achumba report kya pikhe adubu makhoina puthorakpa report adi miyamda lana uhanba yaba mongda phonglakhe aranba sing adu lokthokpiu haibada yadabadagi masidi Manipur gi tunggi damak yenglaga case thengnari haina mahakna makha takhe media na asal kuna ama ko helalo mi damak logo ya ko thora su punda nominasi plus akoi Namsak ka sajar ka aku tu siro ka aku orang ahlam calar tu siro memutar khamba aku ipala aku nak berjaya aku kami nama mata tu aku mati leka na ma sini na orang mani ayah hajar ini media awal so media aku ni aku pernah sikit produk pernah sikit thora pun ayah mai baik kau leka imbahan ini sebagai lagi aduh jadi itu thora pare aduh kunai tadi aduh mau apa itu thora kada disiplin itu mari baru dong musibah imai baru saya kada aduh mau miduna pauni orang kada dia langsung bah kunai itu nambani hamo thamjaraga ayah puno kerja saja
Conclave adu pangthokpagi matangda Hericon ki President Y Surjit Kumar Kuman hai kumja lising aniga anida safong kiva Hericon na ngasi fawba miyam gal loinana thabak tawranga lakli lup asina layoi khraba ipa ipu singna thambiramba nat amasung chatnabi kya ngaklaga thambagi mathakta I masilgi marakta hena naksinaba mari ama puraknaba hotnabada achauba thongthak lawre lamdam asigi oiba matamgi issue kya da su saruk yarga lakli Lup asina paikalakpa thabak thorum kyada media na su ngasi fawba mateng pangle matung tarakpada su angamba mateng pangbiyo haina mahakna makatana apel tawki Jumi ay pressure kung ayos na madinati ako na matang-matang thabok pa matang-matang pangsal to ko area kiri ko na simply program ay dali ay ko na miya na pini yung business ni to mo bibo mo bigi ato mo ko sa to so mayok nay ato na ay ko sumba media sila labi di ba achoko thabang sida ay ko ni kai ko nazarga tungda masay kiri ko di not mati culture na pa ni kulit ang ba to ang ko pusak si nak siya na to mahal po da yung pampo yo niya masih ko na lum na lawse ha to masih ko pa matore ato na amukso masih ko ipana itu naki ko ba masay evidence o report may ando na ay ko asi ba igi marigi ko ko dito na kanana ay ko landam sige yelo ino kanana masay mapapagis sa kapano kayo kanto ko loila handagi lay biring ba igi mali o ba sina kusang talaga inam si nga nabagi tugang do lang na ko na bada ay ko media gi sila 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 susay ko may sanga na ba mali makakaka ko ri ay na ay ko yung pambora kada ay ko ito sa bani